ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯜ ꯂꯧꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯄꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯆꯤꯡꯂꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯜ ꯅꯨꯄꯤ ꯇꯣꯝꯕꯤ ꯃꯕꯨꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯇꯣꯝꯕꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤ ꯃꯆꯜꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯆꯦꯜ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯥꯍꯧꯒ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤꯁꯤꯕꯣ?" ꯇꯣꯝꯕꯤ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯏ꯫ ꯊꯦꯡꯕꯨ ꯊꯦꯡꯗ꯭ꯔꯣ?" "ꯊꯦꯡꯗꯦꯀꯣ ꯇꯥꯆꯧ." ꯍꯣꯏꯗ ꯄꯪꯍꯥꯏꯗ ꯍꯦꯛ ꯍꯥꯏꯖꯜꯂꯨ." ꯇꯣꯝꯕꯤ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯑꯩ ꯀꯥꯏꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯦ? ꯍꯥꯏꯖꯜꯂꯤꯗꯨꯗꯤ." "ꯍꯥꯏꯖꯟꯗꯦ ꯀꯩꯁꯨ." ꯃꯆꯤꯜ ꯃꯅꯥꯎꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯍꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯔꯩꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ?" ꯇꯣꯝꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯄꯥꯎꯒ ꯇꯝꯖꯔꯛꯏ, "ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯁꯦ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯔꯤꯕ." "ꯏꯍꯦ, ꯅꯕꯨꯡꯅ ꯂꯛꯅꯖꯔꯤꯅꯤꯅꯦ, ꯁꯥꯎꯔꯨꯅꯨꯅꯦ ꯏꯆꯥꯁꯤꯗꯤ." "ꯂꯛꯅꯕ ꯅꯠꯇꯦ, ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯅꯤ꯫ ꯏꯃꯥꯁꯨ ꯑꯩꯈꯣই ꯇꯥꯆꯧꯒꯤ ꯃꯤꯆꯪꯗ ꯆꯪꯉꯤ." "ꯍꯩꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯤꯆꯪ ꯆꯪꯕ ꯇꯥꯔꯕ꯭ꯔꯣ?" "ꯇꯥꯔꯕ ꯅꯠꯇꯦ, ꯆꯪꯉꯤꯗꯨꯗꯤ." ꯄꯥꯔꯤ ꯅꯣꯛꯂꯒ, "ꯅꯪꯗꯤꯅꯦ ꯈꯨꯜꯂꯛꯄꯤ ꯃꯆꯥ ꯑꯣꯏꯕꯩꯅꯤ." ꯇꯣꯝꯕꯤ ꯁꯥꯎꯅ ꯄꯥꯔꯤꯗ ꯈꯥꯅ ꯌꯦꯡꯗꯨꯅ, "ꯇꯥꯆꯧ!" ꯑꯍꯟꯕꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯤꯗ ꯈꯤꯠ ꯂꯛꯅꯕꯤꯔꯅꯨ." ꯃꯃꯥꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯇꯣꯝꯕꯤꯗꯣ ꯃꯕꯨꯡꯗ ꯃꯔꯩꯒ ꯇꯤꯡꯊꯣꯛꯂꯒ ꯀꯔꯦꯝꯅꯅ, "ꯃꯦ!" ꯄꯥꯔꯤꯗꯤ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯝꯃꯤ꯫ ꯑꯍꯟꯕꯤ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯔꯨꯔꯣ." "ꯍꯣꯏꯃ." ꯄꯥꯔꯤꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯋꯥꯏ ꯇꯩꯕꯗꯨ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯥꯔꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯤꯡꯂꯥꯏ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯔꯤ ꯆꯤꯡꯂꯥꯏꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ, "ꯏꯇꯥꯎ, ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ?" ꯆꯤꯡꯂꯥꯏꯁꯨ ꯇꯥꯔꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯣ." ꯄꯥꯔꯤꯁꯨ ꯆꯤꯡꯂꯥꯏꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯅꯣ?" "ꯇꯨꯝꯕ ꯅꯠꯇꯦꯍꯦ, ꯍꯤꯞꯄ ꯈꯛꯇꯅꯤ." "ꯍꯣ, ꯈꯪꯉꯦ. ꯈꯔ ꯆꯪꯁꯤꯜꯂꯣ, ꯑꯩꯁꯨ ꯍꯤꯞꯄꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯅꯥꯀꯟꯗ ꯍꯤꯞꯆꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯁꯨ ꯍꯤꯞꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯂꯩꯔꯒꯦꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯦ?" "ꯑꯩꯈꯣꯏꯒꯤ ꯐꯥꯝꯗꯣ ꯉꯁꯤ ꯁꯤꯠꯅꯤ ꯍꯥꯏ, ꯑꯗꯨꯅ ꯅꯪꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯩ ꯆꯥꯛ ꯇꯣꯛꯑꯒ ꯂꯥꯛꯑꯒꯦ." "ꯍꯣꯏ, ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ." "ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯔꯒ ꯆꯠꯃꯤꯟꯅꯔꯁꯦ." "ꯍꯣꯏ, ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯑꯩꯗꯤ." "ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ." "ꯍꯣꯏꯗꯍꯦ, ꯁꯤꯗ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯜꯗꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯆꯜ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯅꯪꯁꯨ ꯉꯥ ꯐꯥꯕ ꯌꯥꯎꯗꯣꯏꯔꯣ?" "ꯌꯥꯎꯗꯣꯏꯅꯤ." "ꯍꯩꯕꯨ ꯍꯩꯒꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯩꯅꯤꯅ ꯑꯩꯁꯨ ꯂꯣꯏꯅ." "ꯍꯩꯗꯧ ꯃꯥꯟꯗꯦꯗ." "ꯍꯩꯅꯤ ꯍꯥꯏꯕ ꯇꯥꯆꯧ." "ꯍꯣꯏꯗ, ꯍꯣꯔꯦꯟ ꯍꯦꯛ ꯌꯦꯡꯉꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ." ꯇꯣꯝꯕꯤ ꯆꯤꯡꯂꯥꯏ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯌꯥ, ꯇꯥ ꯆꯤꯡꯂꯥꯏ, ꯅꯪꯁꯨ ꯌꯥꯎꯗꯣꯏꯔꯣ ꯉꯥ ꯐꯥꯕ?" "ꯌꯥꯎꯗꯣꯏꯅꯤ." ꯇꯟꯖꯥꯗꯨꯗ ꯑꯍꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯣ, ꯅꯇꯥꯎꯒ ꯄꯨꯟꯅ." "ꯏꯃꯥ, ꯑꯩꯗꯤ ꯏꯇꯥꯎ ꯍꯣꯏꯗ ꯆꯥꯔꯛꯏ." ꯃꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯆꯥꯛ ꯆꯥꯔꯝꯃꯅꯤꯅ, ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯥ?" ꯄꯥꯔꯤ ꯅꯣꯛꯂꯒ, "ꯑꯩꯒꯤ ꯏꯆꯜꯗꯤ ꯌꯥꯝ ꯈꯪꯉꯤꯗ." "ꯈꯪꯉꯤꯅ ꯑꯩꯗꯤ." "ꯈꯪꯉꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯁꯨ." ꯇꯣꯝꯕꯤ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯄꯥꯔꯤ ꯈꯣꯏꯒꯤ ꯐꯥꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯉꯥ ꯐꯥꯕ ꯌꯥꯎꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯉꯥꯁꯨ ꯐꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯍꯩꯒꯨꯝ ꯍꯩꯇꯒꯨꯝ ꯉꯥꯗꯨ ꯐꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯃꯈꯨꯠꯅ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯌꯥ, ꯇꯥꯆꯧ, ꯁꯤ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ?
ꯆꯥꯎꯏ ꯆꯥꯎꯏ ꯅꯪꯒ ꯍꯦꯛ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯉꯥ ꯁꯨꯝ ꯐꯥꯔꯝꯕꯗꯒꯤ ꯇꯣꯝꯕꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯈꯩ ꯀꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯏꯃꯥ ꯇꯥꯆꯧ ꯑꯩ ꯈꯣꯡꯗ ꯀꯩꯅꯣꯝ ꯅꯞꯄꯤ ꯇꯥꯆꯧ ꯑꯩ ꯈꯣꯡꯗ ꯀꯩꯅꯣꯝ ꯅꯞꯄꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯆꯤꯡꯂꯥꯏꯁꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯕꯤ ꯀꯩ ꯅꯞꯄꯤꯅꯣ ꯌꯦꯡꯒꯦ ꯇꯣꯝꯕꯤꯗꯤ ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯆꯤꯡꯂꯥꯏꯒꯤ ꯃꯁꯥꯗ ꯅꯞꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯑꯩꯒꯤ ꯈꯣꯡꯗ ꯄꯜꯂꯤꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯣꯕ ꯆꯤꯡꯂꯥꯏꯁꯨ ꯄꯥꯈꯠꯅ ꯇꯣꯝꯕꯤꯒꯤ ꯃꯈꯣꯡꯗ ꯄꯛꯂꯤꯕ ꯇꯤꯟ ꯑꯗꯨ ꯂꯧꯊꯣꯛꯏ ꯇꯣꯝꯕꯤꯁꯨ ꯇꯤꯟ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯒ ꯀꯞꯄꯗꯨ ꯐꯔꯝꯃꯤ ꯄꯥꯔꯤꯗꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯟꯊꯈꯩ ꯅꯣꯛꯂꯝꯃꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯣꯝꯕꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯑꯩꯅ ꯀꯤꯔꯒ ꯇꯥꯆꯧꯅ ꯅꯣꯛꯑꯒ ꯂꯩ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯅꯣꯛꯇꯕ ꯉꯝꯗꯦ ꯏꯕꯦꯝꯃ ꯇꯤꯟ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯍꯟꯗꯧꯅ ꯍꯦꯛꯇ ꯅꯞꯄꯦ ꯃꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯣꯝꯕꯤꯁꯨ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯀꯤꯕꯩꯅꯦ ꯇꯥꯆꯧꯅ ꯀꯩ ꯈꯪꯉꯗꯅ ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯉꯥ ꯐꯥꯕ ꯌꯥꯎꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩ ꯉꯥ ꯐꯥꯕꯒ ꯌꯥꯎꯔꯣꯏ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯉꯥ ꯐꯥꯕꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥ ꯑꯗꯨ ꯈꯔ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯨꯔꯛꯂꯝꯃꯤ ꯄꯥꯔꯤ ꯆꯦꯔꯪ ꯑꯃꯗ ꯉꯥ ꯈꯔ ꯍꯥꯞꯇꯨꯅ ꯆꯤꯡꯂꯥꯏꯗ ꯄꯤꯔꯛꯏ ꯏꯇꯥꯎ ꯁꯦ ꯅꯪꯒꯤꯅꯤ ꯆꯤꯡꯂꯥꯏ ꯉꯥꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯇꯥꯎ ꯌꯥꯝꯃꯜꯂꯦ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯕꯨ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯃꯥꯒ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯆꯤꯡꯂꯥꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯣꯝꯗꯅ ꯆꯤꯡꯂꯥꯏꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯝꯇꯥ ꯃꯆꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯉꯥꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯅꯥꯀꯟꯗꯒꯤ ꯆꯤꯡꯂꯥꯏꯅ ꯈꯨꯝꯂꯛꯏ ꯌꯥꯝꯕꯅꯤ ꯏꯇꯥꯎꯅ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯛꯇꯅ ꯅꯇꯥꯎꯗ ꯌꯥꯝꯃꯜꯂꯦꯅ ꯍꯥꯏꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯥꯏꯔꯕꯅꯤ ꯌꯥꯗꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯝꯃꯤ ꯆꯤꯡꯂꯥꯏꯗꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯔꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯛꯇꯤ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯑꯩꯁꯨꯕ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯆꯣꯡꯈꯠꯂꯛꯄꯗꯨ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯅ ꯅꯣꯛꯁꯨ ꯅꯣꯛꯂꯛꯂꯝꯃꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯇꯤꯟ ꯐꯥꯎ ꯍꯦꯛꯀꯤ ꯅꯣꯛꯄ ꯌꯥꯕ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯀꯣꯛ ꯑꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯖꯔꯝꯃꯤ ꯑꯩ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯌꯥꯗꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯨꯝꯕꯅꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯦ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯤꯡꯂꯥꯏꯁꯨ ꯍꯧꯒꯠꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯆꯥꯛ ꯊꯤꯕꯤꯔꯝꯃꯣ ꯆꯤꯡꯂꯥꯏꯁꯨ ꯄꯟꯊꯕ ꯇꯧꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯃꯝꯇꯥꯁꯨ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯅꯝꯂꯦ ꯆꯤꯡꯂꯥꯏꯁꯨ ꯆꯪꯉꯛꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯏꯍꯦ ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯅꯣꯏ ꯄꯥꯕꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤ ꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯥꯏꯁꯨ ꯃꯈꯨꯠ ꯃꯁꯥꯗꯣ ꯍꯥꯝꯇꯣꯛꯂꯒ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ ꯍꯥꯎꯋꯦꯍꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯆꯥꯕꯁꯨ ꯂꯦꯞꯂꯝꯗꯦ ꯃꯝꯇꯥ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯩꯔꯛꯏ ꯍꯥꯏ ꯆꯥꯛꯇꯨ ꯐꯖꯅ ꯑꯝꯇ ꯆꯥꯎꯅꯤ ꯅꯪꯕꯣ ꯑꯃꯨꯛ ꯐꯨꯟꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯏꯃꯥ ꯀꯩꯁꯨ ꯐꯨꯜꯂꯣꯏꯀꯣ ꯄꯥꯈꯠꯀꯅꯨ ꯐꯨꯜꯂꯣꯏ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯒ ꯋꯥ ꯉꯥꯡꯒꯦꯁꯨꯅꯦ ꯀꯣꯟꯅ ꯉꯥꯡꯉꯣ ꯃꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯥꯏꯁꯨ ꯅꯣꯛꯈꯤ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏꯁꯨ ꯇꯨꯝꯅꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯁꯥꯏꯈꯩ ꯊꯕꯛ ꯁꯨꯔꯨꯕꯒ ꯀꯩꯒ ꯋꯥꯔꯗꯨꯅ ꯄꯣꯞ ꯇꯥꯈꯩ ꯇꯨꯝꯊꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯈꯝꯕꯤꯗꯨ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯕꯤ ꯍꯣ ꯇꯣꯝꯕꯤ ꯑꯌꯥ ꯀꯥꯏ ꯂꯩꯒꯦꯃꯤ ꯅꯪꯕꯣ ꯇꯣꯝꯕꯤꯁꯨ ꯈꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯅꯤꯡꯗ ꯂꯩꯌꯦ ꯑꯁ ꯈꯝꯕꯤꯁꯨ ꯃꯅꯤꯡꯗ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯤ ꯅꯥꯄꯤ ꯀꯟꯅ ꯐꯣꯏꯔꯤ ꯈꯝꯕꯤ ꯁꯨꯛꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯅꯥꯄꯤ ꯐꯣꯏꯗꯅ ꯂꯩꯔꯤꯕ ꯅꯋꯥꯗꯨꯗꯤ ꯅꯨꯄꯤ ꯆꯦꯜꯍꯧꯔꯤ ꯑꯦ ꯀꯅꯥ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯍꯣ ꯅꯋꯥꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯆꯠꯂꯣꯗ ꯀꯥꯏꯗꯒꯤ ꯃꯥꯗꯤ
ngarang leibak honba chatpane. Khambi Tombigi makok aduda khang in induna hairei. Leibak honba chatluraga halakpadane nupi maga yepaga halai haibana wado. Tombi ngakna thajadaba amaga loinana. Asengbur nang haido. Asengbani natradi phagiro. Aina ngasaidagi ngangi mayam siwa. Tombi suk tawduna kapkhalei. Ta chawba kaino aina tariba pausibo. Ho ta chawba. Khambina kanne hekta lawkhali. Honna wadu sire habana tiye nupi jele habani. Tombi khambida mamit paina yengduna. Aina ma sire aigrabo. Nangi khokaptuda siba maluraba. Tombi peri. Ta chawba nangbu ngarang leibak honba chakani. Maduda phangakba selduna aigi phuri leibini airamdaine. Haujikti phuri leibijaba natro. Tombi khambida fat yengduna. Nang wayo ngangi taningde. Aina ngaktang kapasida nang yam yeli nayum chakhor chalo. Haima kaino ni masibo ngaurabro nawa nupi jengkibadagi. Ngaure mana nupi jengkibadagi ai ngauraga chatore. Bora pirake lambida chaluro he. Tombi amuk susuktana khambida kaurei. Khambi mai nupi du karam kanda koiri jano. Laikai gi mina hainabadadi khangnaba thamanga suri hai. Tombi makhada git phamthaduna thamanga aduga aiga koinari sina thani pa. Oh loire dana tombi aigi punsi. Kaino masinu pisiba amta hawgalo. Noita chaw hoi ima hoi uraga kainung khalani. Khambi ai ngasidi yam pende ba ngai kho amta hawgalo. Tombi su phamlambadagi hawgatlami. Tombi ta sengna mathwai suki matik nungaitaba haibudo oirami. Khambi su Tombigi nungaitaba pumnama khangbana themjinba wahai oina hairei. Kaisu nungaitaba khalunuse nupabu ma khaktaro. Tombi wala nganga khidre tumina adumak leirami. Khambi su ngai hak Tombi khoida leiramlaba matungda mayumda hankhirami. Tombi madi phamungda changduna kaplami. Thachawba nangbu ai nungsi haikidaine. Aduga kaino ba ngasi aina tariba pahusibo. Kappada mamai mamikado loina pomlami. Asom mapandani ahanbi machanupada wansinduna hairei. Ibungo nachanupidubu kaidawragi mapandaga suktok tholaktrisiba. Khangdide ima aisu ngangnaringaida thongaldagi chinglaisu changlaklami. Paridi chinglai ubada harauna kaurami. Idaw lairo chango. Hoi daw makutasu insang napi hapa khawa ma pairami. Chinglai khawado ahanbida piduna hairei. Ima se insang napi khara aiko ingkholdagi hilakpani. Ahanbisu insang napi hapa khawado lawshinduna hairei. Insang napi singsidi ontokna phazareda. Chinglai akoibaduda hairap yengduna hairami. Ima ichaldi ude kadaida leikhrage. Magi kada leiramani ngasigi sukthok tholaktribani. Asai ayuk thora ambadagi ne sukthok tholakhidre. Amtabu kokthoke. Asi haiduna mapandagi macha tananabu kaurei. Tombi ho Tombi mapandamda thorauni nangbo. Somda Tombi di mamagi khonjal tabada mathanda sauna murum solami. Amuk kaure thamoi ngatang kaibasida yam ketkhrboni. Amuk sutarei mamana mabu kaubadu. Tombi thorauni nangbo manungduda kaidawrino. Tombi masu sauri khumnami. Thoglage he pangkaude kawi. Wahaido haina mapanda thoglei. Mapanda lairamba ahumdusu Tombida mitpham thamlai. Pari machanbu yengduna hairami. Ichal kaidore namai namit ipompomiduna. Tombi mathanda murum solami. Yamu janingkhrboni. Kaidawrino haibani minangbo. Tombi noksinaduna khumlei. Mit nungaitena khara noiruri. Adugi oye fai. Ahanbi insang hapa khawado machada piduna hairami. Bema khawse imungda pusilamu. Hoi ma asi haiduna mamana pirakliba khawado lawduna imungda amuk changki. Chinglai madi ngasaidagi Tombigi matau tabu yengba oibana mabukningda mawon khalami. Masi angangse kappa mankreda. Khanbadu loi fachingaida parina hairei. Lawai daw manungda changase. Hoi. Ani do imungda changmina khirami.
ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯈꯝꯕꯤꯒ ꯂꯣꯏꯅꯅ ꯆꯥꯎꯕ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤ꯫ ꯈꯝꯕꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯇꯣꯝꯕꯤ, ꯂꯥꯛꯑꯣꯕ, ꯌꯨꯝꯗ ꯍꯜꯂꯁꯦꯕ꯫ ꯉꯥꯏꯈꯣꯍꯦ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯈꯣ꯫ ꯍꯜꯂꯁꯤꯗ, ꯉꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕ꯫ ꯇꯥ ꯆꯥꯎꯕ ꯊꯣꯛꯂꯛꯑꯒ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯅꯨꯄꯤꯗꯨꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧꯅ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯑꯦ, ꯑꯗꯨ ꯍꯥꯏꯕꯒꯤꯕꯣ? ꯀꯣꯟꯅ ꯍꯥꯏꯔꯣ ꯌꯥꯔꯦ꯫ ꯉꯁꯤ ꯍꯥꯏꯅꯤ, ꯀꯣꯟꯅꯒ ꯉꯥꯏꯕ ꯑꯝꯇ ꯉꯝꯃꯔꯣꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯕꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯆꯥꯎꯕ ꯎꯕꯗ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯅꯨꯄꯤ ꯊꯤꯟꯕꯒꯤ ꯀꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯣꯝꯕꯤꯒ ꯍꯦꯛ ꯃꯥꯌꯣꯛꯅꯕ ꯑꯁꯤꯗ ꯇꯨꯡꯗ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯍꯦꯛ ꯆꯥꯎꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕ, ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ? ꯆꯥꯎꯕ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤ, ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤ, ꯑꯩ ꯊꯦꯡꯉꯕꯅꯤ꯫ ꯀꯣꯟꯕ ꯌꯥꯔꯣꯏ, ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯁꯥꯟꯅꯒꯅꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ, ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ꯫ ꯅꯤꯡꯉꯥꯏ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ, ꯑꯩꯗꯤ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯈꯩ ꯍꯜꯂꯣꯏ꯫ ꯆꯥꯎꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ, ꯌꯥꯏ, ꯀꯥꯏꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯂꯝꯍꯥꯡ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯆꯥꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕ, ꯅꯪꯅ ꯑꯩ ꯃꯤꯔꯥꯏꯕꯤꯔꯤꯁꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ? ꯇꯣꯝꯕꯤ, ꯑꯩ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯕ? ꯃꯗꯨꯗꯤ ꯑꯩ ꯁꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯦ ꯍꯥꯏꯕꯗꯒꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯆꯥꯎꯕꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯪꯅ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯉꯝꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯆꯥꯎꯕ ꯃꯃꯥꯏꯗꯣ ꯍꯥꯏꯔꯞ ꯅꯥꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯎꯅ꯫ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯏ꯫ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯇꯣꯝꯕꯤ ꯆꯥꯎꯕꯒꯤ ꯃꯊꯕꯥꯛꯇ ꯏꯟꯗꯨꯅ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯆꯥꯎꯕ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯪꯃꯨꯛꯇꯗꯤ ꯃꯨꯛꯂꯛꯀꯅꯣ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯂꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯃꯨꯛꯂꯝꯃꯤ꯫ ꯊꯥꯗꯣꯛꯑꯣ ꯈꯨꯠꯁꯦ꯫ ꯊꯥꯗꯣꯛꯑꯦ꯫ ꯑꯩꯗꯤ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯦ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏꯕ? ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯁꯨꯛꯍꯥꯏ ꯍꯥꯏꯔꯨꯏꯌꯦ ꯑꯩꯗꯤ꯫ ꯍꯥꯏꯗ꯭ꯔꯗꯤ ꯈꯨꯗꯥꯡꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯔꯣꯏ꯫ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨꯁꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯆꯥꯎꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯇꯨꯡꯗꯒꯤ ꯆꯥꯎꯕꯒꯤ ꯅꯪꯒꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯄ꯫ ꯆꯥꯎꯕ ꯃꯥꯁꯨ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯈꯠꯂꯛꯄꯗ ꯆꯤꯡꯂꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗꯕ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯦ꯫ ꯑꯁ, ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯆꯥꯎꯕꯁꯨ ꯁꯥꯎꯅ ꯆꯤꯡꯂꯥꯏꯗ ꯌꯦꯡꯂꯝꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯆꯤꯡꯂꯥꯏꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯆꯤꯡꯂꯥꯏꯅ ꯈꯥꯝꯂꯛꯏ꯫ ꯅꯪ ꯉꯥꯏꯈꯣ꯫ ꯇꯣꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯆꯤꯡꯂꯥꯏ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯇꯣꯝꯕꯤꯁꯨ ꯁꯠ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯏ꯫ ꯑꯩꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯅꯤ, ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ꯫ ꯆꯤꯡꯂꯥꯏ ꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯅ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯑꯩ ꯐꯥꯎ ꯀꯣꯏꯗꯦ꯫ ꯇꯥ ꯆꯤꯡꯂꯥꯏꯗꯤ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯀꯣꯏꯗꯕꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯌꯥꯝ ꯈꯪꯉꯤꯀꯣ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯤ꯫ ꯇꯣꯝꯕꯤ ꯁꯨꯛꯇꯣꯛꯇꯨꯅ, ꯇꯥ ꯆꯤꯡꯂꯥꯏ, ꯑꯗꯨꯃꯥꯏꯅꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯥꯜꯂꯅꯤ꯫ ꯍꯨꯟꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯗꯤ ꯃꯔꯩꯗꯣ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯇꯥ ꯆꯤꯡꯂꯥꯏ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯦ? ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯍꯥꯏꯒꯅꯤ꯫ ꯍꯥꯏꯒꯅꯨꯕ, ꯑꯝꯇ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯒꯅꯨꯕ꯫ ꯍꯥꯏꯒꯅꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯌꯥꯕ ꯇꯥꯕ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯌꯥꯒꯦ꯫ ꯆꯤꯡꯂꯥꯏ ꯇꯣꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤ, ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯒ ꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯞꯄꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩꯒ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤ꯫ ꯑꯩꯗꯤ ꯅꯪꯕꯨꯅꯦ ꯁꯨꯛꯀꯞ ꯀꯞꯍꯜꯂꯣꯏ, ꯂꯨꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯗꯣꯏꯅꯤ꯫ ꯇꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯆꯤꯡꯂꯥꯏꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯁꯨ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯃꯌꯥ ꯈꯖꯤꯛ ꯎꯅ ꯅꯣꯛꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯇꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯆꯤꯡꯂꯥꯏ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯇꯁ, ꯀꯝꯗꯧꯏ?
ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯁꯤꯕꯨ ꯅꯝꯗꯅ ꯀꯣꯏꯈꯤ꯫ ꯃꯝꯇꯥꯁꯨ ꯃꯆꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯆꯤꯡꯂꯥꯏ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯏ, ꯌꯥꯎꯋꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯝꯇꯥꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ, ꯉꯥꯎꯔꯕ ꯖꯥꯠꯂꯣ? ꯁꯣꯟꯅ ꯁꯣꯟꯅ ꯐꯤꯌꯥꯡꯈꯣꯛꯇꯒꯤ ꯄꯥꯏꯊꯗꯨꯅ ꯇꯥꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯅꯗꯤ ꯏꯕꯨꯡꯅꯤ ꯈꯜꯂꯒ ꯃꯥꯅꯗꯤ ꯑꯩꯒ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯛꯇꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯁꯣꯟꯅ ꯁꯣꯟꯅ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯆꯥꯎꯕꯗꯨ ꯈꯪꯎ ꯎꯔꯛꯇꯨꯅ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯑꯃꯨꯔꯦꯡꯗꯣ ꯑꯃꯨꯛ ꯎꯔꯛꯏꯕ, ꯄꯦꯜꯂꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯎꯏꯒꯦ ꯇꯧꯕꯁꯦ ꯎꯏꯐꯝꯒ ꯍꯦꯛ ꯈꯪꯗꯦꯗꯀꯣ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥ ꯇꯣꯝꯕꯤ? ꯑꯩꯈꯣꯏ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯍꯪꯒꯥꯝ ꯊꯣꯡꯗꯣꯏꯅꯤ꯫ ꯇꯣꯝꯕꯤ ꯏꯁꯨꯛ ꯁꯨꯛꯇꯨꯅ, ꯍꯪꯒꯥꯝꯒ ꯆꯥꯅꯤꯡꯗꯦ, ꯉꯔꯥꯡꯒꯤ ꯉꯥ ꯈꯔꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯣꯏꯅ ꯊꯣꯡꯉꯨ꯫ ꯍꯥꯏ, ꯊꯥꯎ ꯌꯥꯝ ꯆꯥꯕ ꯐꯠꯇꯦ, ꯑꯆꯝꯕꯁꯨ ꯈꯔ ꯆꯥꯕ ꯐꯩꯀꯣ꯫ ꯑꯆꯝꯕꯒ ꯑꯝꯇ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯍꯣ, ꯆꯥꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯆꯥꯔꯨꯔꯅꯨ꯫ ꯐꯩ ꯐꯩ, ꯑꯩ ꯉꯁꯤ ꯆꯥꯛ ꯆꯥꯔꯣꯏꯕ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯈꯩ ꯆꯠꯈꯤ꯫ ꯑꯍꯟꯕꯤꯁꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯔꯤ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯐꯦꯠ ꯐꯦꯠ ꯍꯦꯛ ꯂꯥꯎꯏ, ꯉꯥꯡꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯅ ꯃꯕꯨꯡꯅ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯕ ꯃꯈꯩ ꯑꯅꯝ ꯀꯟꯅ ꯇꯨꯝꯁꯤꯜꯂꯤ꯫ ꯃꯄꯥꯟꯗꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯣ, ꯈꯪꯗꯦ ꯏꯃꯥ ꯈꯪꯗꯦꯀꯣ꯫ ꯍꯧꯗꯣꯛꯑꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯍꯧꯗꯣꯛꯑꯝꯃꯕꯅꯤ, ꯍꯧꯒꯠꯂꯣꯒ ꯑꯝꯇ ꯌꯥꯗꯦ꯫ ꯃꯥ ꯉꯁꯤꯗꯤꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯒꯦ ꯌꯦꯡꯒꯦ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯆꯤꯡꯂꯥꯏꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯏꯃꯥ? ꯅꯆꯟꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯃꯆꯟꯅꯨꯄꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯝꯃꯤ꯫ ꯏꯆꯜ ꯅꯨꯄꯤꯗꯒꯤ ꯈꯔꯗ ꯉꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯕ꯫ ꯄꯥꯔꯤꯁꯨ ꯆꯤꯡꯂꯥꯏꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯆꯤꯡꯂꯥꯏꯁꯨ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯐꯝꯅ ꯐꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯄꯥꯔꯤ ꯃꯊꯥ ꯁꯥꯅ, ꯉꯁꯤꯒꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯦ꯫ ꯑꯦ, ꯍꯧꯖꯤꯛ ꯐꯥꯎꯕ? ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯄꯅꯤ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯒ ꯌꯥꯗ꯭ꯔꯦ꯫ ꯉꯔꯥꯡ ꯐꯪꯉꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯗꯦ꯫ ꯃꯥꯗꯤ ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯕ? ꯑꯣ, ꯍꯪꯒꯥꯝ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯆꯤꯡꯂꯥꯏ ꯃꯥꯗꯤ ꯃꯔꯝ ꯆꯥꯗꯦ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯄꯥꯔꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯎꯕꯗ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯍꯧꯒꯠꯂꯛꯏꯅꯣ? ꯇꯨꯝꯈꯣ ꯌꯥꯗ꯭ꯔꯣ? ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯤꯟ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯍꯧꯒꯠꯅꯤꯡꯉꯒ ꯍꯧꯒꯠꯅꯤ, ꯍꯧꯒꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯏꯀꯨꯁꯤꯅꯤ ꯏꯀꯨꯁꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯦꯕ꯫ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯈꯨꯝꯅꯅꯕꯅꯤ, ꯂꯩꯇꯦꯡꯒꯤ ꯄꯥꯟꯕ ꯅꯠꯇꯦ꯫ ꯄꯥꯔꯤꯁꯨ ꯃꯆꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯆꯤꯜ ꯀꯟꯕꯁꯨ ꯉꯔꯥꯡꯗꯒꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯍꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯍꯣꯏ ꯃꯥ꯫ ꯑꯍꯟꯕꯤ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯍꯧꯔꯤ꯫ ꯄꯥꯔꯤꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯐꯤ ꯑꯅꯤ ꯑꯍꯨꯝꯗ ꯁꯨꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯄꯥꯔꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯤꯡꯂꯥꯏꯗꯨ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯀꯃꯥꯏ ꯌꯥꯗꯣꯏꯕ? ꯇꯣꯝꯕꯤ ꯃꯃꯤꯠ ꯈꯥꯅ ꯆꯤꯡꯂꯥꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯆꯤꯡꯂꯥꯏ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯅꯤ꯫ ꯑꯩꯗꯤ ꯀꯩꯒꯤ? ꯑꯩꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯅꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯀꯦ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦꯕ꯫ ꯑꯩ ꯉꯝꯃꯣꯏꯀꯣ꯫ ꯇꯥ ꯆꯤꯡꯂꯥꯏꯗꯤ ꯑꯩꯒꯤ ꯏꯕꯨꯡꯅꯤ꯫ ꯑꯩ ꯅꯪꯒꯤ ꯅꯕꯨꯡ ꯅꯠꯇꯦ, ꯅꯕꯨꯡꯗꯤ ꯄꯥꯔꯤꯅꯤ꯫
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯗ ꯂꯩꯅꯤꯡꯗꯦ ꯂꯩꯅꯤꯡꯒꯦꯔꯥ ꯂꯩꯅꯤꯡꯉꯣꯏꯔꯥ ꯑꯩꯗꯤꯅꯦ ꯏꯃꯥꯟꯅꯕꯒꯤ ꯃꯆꯜ ꯁꯣꯏꯗꯅ ꯂꯧꯔꯅꯤ ꯇꯣꯝꯕꯤ ꯈꯔ ꯀꯟꯇꯛꯅ ꯇꯥ ꯆꯤꯡꯂꯥꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯨꯕꯣ ꯅꯪꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯍꯧꯖꯤꯛ ꯍꯩꯅꯗ꯭ꯔꯁꯨ ꯀꯣꯟꯅ ꯍꯩꯅꯔꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯁꯨꯛꯍꯩ ꯍꯩꯅꯔꯔꯣꯏ ꯍꯣꯏꯗ ꯍꯣꯏꯗ ꯅꯪꯅ ꯍꯧꯖꯤꯛ ꯑꯗꯨ ꯍꯥꯏꯖꯔꯁꯨ ꯀꯣꯟꯅ ꯍꯩꯅꯔꯛꯇꯧ ꯂꯩꯔꯦ ꯇꯥ ꯆꯤꯡꯂꯥꯏ ꯅꯪꯁꯦ ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ ꯅꯪꯁꯦ ꯏꯕꯨꯡꯗꯒꯤ ꯍꯦꯟꯅ ꯑꯃꯠꯇ ꯈꯟꯕ ꯉꯝꯃꯣꯏ ꯍꯦ ꯑꯄꯪꯕꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯕꯨꯡꯅꯤ ꯈꯜꯂꯣ ꯍꯥꯏꯒꯦ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯅꯣꯏꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯇꯥꯏꯞꯇꯒ ꯑꯝꯇ ꯇꯧꯔꯣꯏꯀꯣ ꯑꯩꯗꯤ ꯇꯣꯝꯕꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯃꯨꯔꯦꯟꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨꯀꯣ ꯑꯃꯨꯔꯦꯡꯕ ꯑꯃꯨꯔꯦꯡꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯅꯦ ꯍꯥꯏꯗꯅ ꯇꯧ ꯁꯥꯗꯅ ꯀꯣꯏꯔꯝꯃꯤꯕꯗꯣ ꯃꯇꯝꯗꯨꯗꯗꯤꯅꯦ ꯃꯨꯔꯁꯨ ꯔꯥꯁꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯔꯥꯁꯤꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯂꯥꯏꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯨꯔꯁꯨ ꯔꯥꯁꯤ ꯂꯩ ꯍꯥꯏꯁꯤꯅꯤꯅꯦ ꯇꯣꯝꯕꯤ ꯁꯥꯎꯅ ꯅꯣꯛꯀꯅꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯣꯛꯅꯤꯡꯉꯤ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯇꯣꯝꯕꯤ ꯆꯤꯡꯂꯥꯏꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯆꯤꯡꯂꯥꯏꯁꯨ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ ꯊꯥꯗꯣꯛꯑꯣ ꯅꯨꯄꯤ ꯑꯩ ꯁꯝꯒꯁꯦ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦ ꯀꯦꯅꯤꯡ ꯀꯦꯟꯁꯅꯣ ꯑꯩꯉꯣꯟꯗ ꯈꯠꯅ ꯍꯧꯔꯛꯄꯒꯤ ꯍꯧꯔꯔꯣꯏꯕꯁꯦ ꯊꯥꯗꯣꯛꯑꯣꯕ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯊꯥꯗꯣꯛꯑꯝꯃꯤ ꯅꯪꯕꯣ ꯇꯣꯝꯕꯤꯁꯨ ꯆꯤꯡꯂꯥꯏꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯛꯂꯝꯃꯤ ꯃꯊꯪꯒ ꯍꯦꯛ ꯈꯠꯅꯕ ꯍꯧꯔꯕ ꯑꯩꯗꯤꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯇꯣꯏꯅꯤ ꯏꯁ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯖꯥꯠꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯈꯠꯅꯕ ꯍꯧꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯄꯥꯔꯤꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯍꯣꯏ ꯏꯇꯥꯎ ꯄꯥꯔꯤ ꯍꯥꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯤꯡꯂꯥꯏꯁꯨ ꯇꯨꯃꯤꯟꯅ ꯇꯣꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯇꯣꯝꯕꯤ ꯅꯣꯏ ꯇꯥ ꯑꯃꯨꯔꯦꯟꯒꯤ ꯋꯥꯈꯜ ꯈꯟꯗꯧ ꯃꯍꯨꯠ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂꯨꯀꯣ ꯇꯣꯝꯕꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯆꯤꯡꯂꯥꯏꯗ ꯌꯦꯡꯂꯝꯃꯤ ꯆꯤꯡꯂꯥꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯈꯝꯕꯤ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯁꯥꯎꯅ ꯉꯔꯥꯡ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ ꯑꯩꯒꯤ ꯏꯕꯨꯡꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯅꯁꯤ ꯅꯨꯡꯁꯤꯅꯁꯦꯅ ꯍꯥꯏꯕꯒ ꯁꯥꯏ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯃꯥꯏꯗꯨꯗ ꯈꯨꯠꯄꯥꯛꯅ ꯊꯥꯕ ꯁꯣꯏꯔꯣꯏ ꯈꯝꯕꯤꯅ ꯋꯥꯟꯊꯈꯩ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯣꯏꯒꯦꯒ ꯀꯣꯏꯅꯔꯣ ꯅꯕꯥꯅꯤ ꯌꯥꯝ ꯆꯥꯅꯩꯌꯦ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯕ ꯇꯥ ꯆꯤꯡꯂꯥꯏ ꯍꯥꯏꯔ ꯃꯁꯛ ꯊꯤꯅ ꯐꯖꯩ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯇꯥ ꯆꯥꯎꯕꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯇꯥ ꯆꯤꯡꯂꯥꯏꯅ ꯗꯝꯃꯥꯗ ꯍꯦꯜꯂꯤ ꯐꯖꯕ ꯈꯝꯕꯤ ꯅꯪ ꯃꯗꯨꯒꯤ ꯑꯃꯨꯔꯦꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥ ꯆꯤꯡꯂꯥꯏꯒ ꯀꯣꯏꯅꯔꯣꯗꯅ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯃꯥꯗꯤ ꯏꯕꯨꯡꯅꯤ ꯅꯪꯅ ꯅꯕꯨꯡꯅꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅꯗꯤ ꯅꯪꯁꯦ ꯃꯆꯜꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯤꯗꯨꯅꯤ ꯃꯥꯏ ꯋꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯒ ꯀꯣꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯣꯏ ꯍꯣꯏ ꯅꯪꯕꯨꯗꯤ ꯇꯥ ꯆꯤꯡꯂꯥꯏꯗ ꯂꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯣꯝꯕꯤ ꯁꯥꯎꯅ ꯈꯝꯕꯤꯗ ꯌꯦꯡꯂꯝꯃꯤ ꯈꯝꯕꯤꯗꯤ ꯇꯣꯝꯕꯤꯒꯤ ꯃꯇꯧꯁꯤꯗ ꯅꯣꯛꯄꯅ ꯄꯨꯛꯂꯤ ꯄꯥꯏꯔꯝꯃꯤ ꯇꯣꯝꯕꯤ ꯑꯩ ꯅꯣꯛꯄꯗ ꯄꯨꯛꯁꯤ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯅꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯣꯛꯑꯣ ꯍꯥꯏꯒꯦ ꯀꯅꯥꯝꯇꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯎꯕꯒꯅꯦ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯤ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯈꯝꯕꯤꯁꯨ ꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯤ ꯇꯣꯝꯕꯤ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯇꯥꯟꯅꯔꯛꯀꯅꯣ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯧ ꯈꯝꯕꯤ ꯅꯣꯛꯅ ꯅꯣꯛꯅ ꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯔꯝꯃꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯆꯤꯡꯂꯥꯏꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ ꯆꯤꯡꯂꯥꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯑꯃꯤꯔꯣ ꯇꯣꯝꯕꯤꯗꯨ ꯆꯤꯡꯂꯥꯏ ꯎꯕꯗ ꯁꯨꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯇꯣꯝꯕꯤꯅ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯆꯤꯡꯂꯥꯏꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯥꯄꯪꯕꯤ ꯇꯣꯝꯕꯤ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ ꯂꯥꯛꯏꯅꯤ ꯑꯣꯍꯣ ꯑꯗꯨꯗꯤ ꯑꯩ ꯂꯩꯕꯤꯔꯝꯃꯒꯦ ꯅꯪꯉꯣꯟꯗ ꯂꯩꯕꯤꯌꯣ ꯍꯥꯏꯗꯦ ꯑꯩꯅ ꯀꯩꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯠꯈꯤ ꯈꯝꯕꯤ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯇꯥ ꯆꯤꯡꯂꯥꯏ ꯃꯊꯪꯗ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯅꯃꯥꯟꯅꯕꯤꯁꯦ ꯈꯔ ꯊꯦꯝꯃꯨ ꯅꯪꯅ ꯍꯣꯏ ꯇꯥ ꯆꯤꯡꯂꯥꯏ ꯆꯤꯡꯂꯥꯏꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯆꯠꯈꯤꯔꯝꯃꯤ
Khambi nokna Tombi gi manakta changlai. Tombi sauna mathanda murum solami. Lai masu phatmande. Haina kitraba mi se adum hekta thengna hali. Nangi oyu haina damlam laba aduna thengna halini. Khambi nang asi ko aina sauningdana nasamdo phoiba soirui nang. Hais ai wagam dangang jaroi tumina leija horage. Aikhoi Tombi saureba. Khambi su tumina leirami. Anido singzudu yamna hauna chaminarami. Nongma gisu asum haujin khirami. Chinglai su Tombi bu tanaba leplamde. Tombi su chinglai na numit khuding mangonda hairakpa asigi damakta wakhalda jat khanba hauраklabani. Chinglai na hankhagi matagum pari unaba lakpagi namada Tombi bu laknari. Tombi aina haibado kari khaligeba. Ta chinglai nangdi aigi ibungne haiba. Nangai ga pokmina busu natana. Natrasu ibung ni di ibung. Pare. Nangna yaningjabadi kaisu kaide. Ngasinasu aroiba oirani. Nangonda haijabase. Nangsu aina yatrabani na wai sangani. Aisu imana sinba nupiduga luhongkrani. Chinglai yi wahaido tabada Tombi swai laurami. Chinglai su wakhal nungaitana hoimai hairamda chatkirami. Chinglai chatkrabada Tombi pakhatna murum solami. Kari mabu luhongdauraba. Makokto amu hotuna. Yaroi. Mana aingonda kai horamaga luhongani kaina. Nang nungai niba. Haina numit ni humni haujinkre. Chinglai su Tombi da hoimai kaimta hairamjai. Mayumda phawba heklaklamde. Tombi wakhaldo leitafam khangdaba haibadu oirami. Tombi mathanda wa ngangjarami. Laktrasi uridana. Mana ibu kai horamaga. Haujikna hoimai ga haide. Nupa haiba jase. Machindi okhak thiba jani. Wadu su ngangna thabak tawribadu su leplamde. Matam su khanghauda haujin khibana numidang wairam oirami. Tombi Chinglai khogi thongal maya duda lumduna Chinglai thorakpa ngairami. Mana ngairakliba adu ngasai nungthildagini. Matang chana Chinglai su thongal da thoglai. Tombi Chinglai thoglakpa ubada sauna Chinglai gi manakta changsilai. Ta Chinglai nana tosi kaino. Chinglai ngakna. Tombi nang disida kadawriba. Ai kadawriba hango haiba nate. Nangna aingonda kai horamaga luhonggadi kaidi miusitabai wara. Chinglai nungaitaba sakpham amaga loinana. Nangna su yabidre. Aduna luhongba dabani. Luhongba yaroi. Kaigi yaroi doiba. Yaroi. Maram hairaktradi aidi luhongni. Tombi handakti peri tawraga. Ta Chinglai nangna aingonda kai haurambadagi aishu nangbu shiba khara haurakanda luhongani haidi kainoba. Chinglai handakti noklaga. Aya asengbagi ai nungsiraba. Tombi mapi tana. Nungsigre. Chinglai di haraubana loire. Tombi na ma nungsire haiba wahaidu tabada. Tombi su amuka hanjina hairei. Ta Chinglai nang luhongganu ko. Angaubi kapkano. Ai kaisu luhongwe. Aina nangonda tawsinabaneba ai luhongnina. Tombi paithoktuna. Aidi kayam pakhatlure khangbra. Pakhatanaba ngasi chelase ibani. Yaroi ibani koinaba phawba haudri. Luhongakanda oina koinarase. Asi haidana Tombi gi makhut khudang paiduna pusinkhirami. Pungna sum thengjilaklaba phawbada Tombi hanjalaktaba asida mama macha ani di pakhatpana loirami. Pari du khambi khoida phawda chatluraga hanglurabani. Pari mama da onsinduna hairei. Ima ai itawda hairukhige. Aduga maga punna maikai khaiduknaraga theminaragi. Hoi adumne hek tawro. Ima dine pakhatpana su yadre. Kaishu tawroida. Yam ka hine su khanjilano ima. Asumna pari su Chinglai khoida laklami. Chinglai pari lakpaduda taha mapana thoglai. Itaw kai leirage. Pari matha sana. Itaw Tombi do hanjilaktre. Aduna amta theminause haiduna lakpani. Pari gi wahaido tabada Chinglai ado khangnok-noktuna hairami. Thirurano wana nabani. Hayeng nongan bangairu. Itaw matang sida pharak phurakanuko. Maga khangna chanaba misu leite hai. Ima su aisu pakhatpana yadrabani. Chinglai nokhi tawna pari gi makhong sokna khurumduna hairami. Ibai nasena khurumjari.
ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯅ ꯆꯦꯜꯂꯤ ꯉꯁꯤ꯫ ꯆꯤꯡꯂꯥꯏꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯇꯨꯡ ꯈꯪꯍꯟꯍꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯅꯪꯅ ꯆꯦꯜꯂꯦꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯅꯣꯏꯗ ꯅꯆꯟꯗꯤ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯏꯕꯥꯏꯁꯨ ꯇꯨꯝꯃꯨꯔꯣ, ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯅꯅꯕꯅꯤ꯫ ꯄꯥꯔꯤ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯍꯦ ꯃꯍꯥꯆꯟꯗꯥꯟ, ꯅꯪꯅ ꯃꯕꯨꯡꯉꯩ ꯇꯤꯟꯅꯔꯒ ꯏꯆꯟꯅꯨꯄꯤ ꯂꯧꯕ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯗꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯏ, ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯍꯜꯂꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯍꯌꯦꯡ ꯉꯟꯇꯥ ꯊꯤꯜꯂꯛꯑꯒꯦ꯫ ꯄꯥꯔꯤ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟꯅꯨꯄꯤ ꯂꯧꯕ ꯉꯝꯕ? ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯍꯌꯦꯡꯗꯤ꯫ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯝꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯂꯥꯏꯒ ꯇꯣꯝꯕꯤꯒꯁꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫